Tamthiraba laina laichat chandokpa thingnanaba chathakiba lockdown gi ahumsuba tangkakta tongan tongan ma mafamsingda panduna leiriba mioising mayum lamdamda halannaba center na yaba pikraba matungda leibak asigi tongan tongan ma mafamsingda panduna leiramba manipuri kaya halaknaringai cherak asida haukiba pungkun mari asida mapandagi halakkiba mioi ahum tamthiraba laina laichat asina positive oiba thengnare ngasi phawbuda manipurda tamthiraba laina laichat asigi apunba case masing tayet chukre Manipurda haukiba pungkun marida laina asigi case ahum thengnakhibadagi Manipur lengang section thorang lokhalakbo oina mamangda pikraba makhal khudimaki curfew passing khudaktagi cancel tawkhre Mumbai amasung Kolkata dagi halakhiba mioi ani haukiba numit nini da laina laichat asigi positive oiba thengnakhaba matung ngarang amuk Mumbai dagi halakhiba mama macha amadi Chennai dagi halakhiba nupi macha ama punna mioi ahum laina asigi positive oiba thengnakhibani COVID-19 positive oire hairiba mioi ahum asigi manungda mama macha dudi more dagini Mumbai da ana layengi da makchat luraga Manipur da halakibani RIMS ki BRDL da test tawbada mama macha adu ngarang positive oire haiba khangba ngamkhibani aduga nupi macha amana Churachandpur dagini mahak Chennai dagi train da ahan boina Manipur lengang sillaga mioi kya Manipur da halakhiba adu da yaurakhibani nupi macha adu JNIMS ki BRDL da ngarang test tawruba matung da positive oire haiba khangba ngamkhibani COVID-19 positive oiraba mama macha adu Mumbai dagi halaklaba matung Lamphel gi RD Wing campus ta leiba State Family Welfare Training Center gi hostel da hangba quarantine center da leirakhibani aduga positive oire hairiba nupi macha aduna Churachandpur gi Saikot ta leiba ST Stephen School da hangba community quarantine center da leirakhibani hiramasiga mari leinana COVID-19 common control room dagi health department gi additional director amasung spokesperson Dr. Khoirom Sasikumar mangang na thadrokpa serola mana hai Mama macha si RIMS ki BRDL da test tawbada laina asigi positive oiba thengnakhibani masagi sahi 136 surba mama amasung masagi sahi 95 surba macha nupa si hojik RIMS ki COVID care center da admit tawduna layengba hokre mama macha si hokhiba me nipan da Mumbai dagi Manipur da bus tongduna mioi 93 halakpada yaurakhibani atopa mioi singa sidi test tawbada negative oire aduga kona thengnakiba case ahum asi tharaga hojik phawda Manipur da apunba case masing taret chure protocol gi matungina makhoi ani ga naknaramba sing masak khangdoknabagi thabak paikhatpa hore haina su serol sina makha taragni amaromda Dr. Sasikumar na thadorokpa topa serol amana Chennai dagi train da halakhiba nupi macha amasu ngarang JNIMS ki BRDL da test tawbada positive oire haiba khangba ngamkhibani mahak haukiba me tara mari da laihau hauba horakpadagi khudakta district hospital Churachandpur da pukhalakhibaga loinana hospital asigi COVID-19 isolation ward ta thamlakhibani mahak ki sample numit adumakta da collect tawraba matung JNIMS ki BRDL da test tawbada laina laichat asigi positive oire haiba khangba ngamkhibani state asida hojik phawbugi oina laina laichat asigi apunba case masing taret chukre apunba case taret asigi manungda mioi ani amadi laina asi narambadagi phakhrabani aduga active case na mangani haina sirol adun makha taragri hojik COVID-19 na narba mioi manga asi RIMS amasung JNIMS hospital da layengduna leiri haukiba pungni phuni thoi asida state asida laina asigi case manga thengnakiba asina maram oiraga state lengakna laina asi laksinaba lokharakpa section thorangsing hena chekchil hankre kanagumban aranba mongda curfew pass hi nabagi thawong thengnarakpa maramna mamangda pikhiba curfew pass punumak cancel tawruga nauna amuk piragani haina home department na phongdoraklei hiramasigi matangda chief secretary Dr. J Suresh Babu na thokiba office memorandum amana hai Imphal West amadi Imphal East district ki oina all secretariat complex ki gate ta curfew pass pinabagi counter ama hanglagani kanagumbana curfew pass loge harabadi deputy secretary home da aiba application ama pisingadabani applicant khudimakna masagi mobile number mayek sengna khangalakadabani curfew pass punamak mobile phone gi khuthang da tharak lagani to khaina pass pibagi thawong chathararoi nong mobile ingeda application pisin ba mathau tai application pisilakpa mioi singda to khaina curfew pass piragani pulap oina pass pibagi khudong chaba leiraroi hairi atay atopa district singi matangda office memorandum asina hai Imphal West amasung Imphal East na taba district singda mari leinaba deputy commissioner singna curfew pass pigani adubu masa masagi jurisdiction wang malana chathok chasin tawba yaroi kanagumba mioi natraga organization amana miyam da tangai phadana changdaba yadraba polam sing yen thoke harabadi polam sing adu mari leinaba deputy commissioner na hangdokpa food bank da pisin gadabani hairi amaromda chief secretary Dr. J Suresh Babu na thokiba topa order amana curfew pass paidrabasu masagi identity card pairaga akhanaba kanglup ki mioi sing chathok chasin tawbada athingba leiroi hairi curfew pass paibagi mathau tadaba sing adudi healthcare professional amadi makhoigi support staff
प्रिंट अमदी इलेक्ट्रॉनिक मीडिया के मेंबरसिंग जिरीबाम दा थुंगलबसिंग होंदो होंजिन तौबगी थबक तौरिबा एसोसिएशन की मेंबरसिंग ड्राइवर अमदी हैंडमैन पुनमक कोविड-19 अमदी लॉकडाउन ग मरी लेना मथौ पांगथोकलिबा लेंगाक की ऑफिशियल सिंग म्युनिसिपालिटी सिंग नेकलगा सिट सेंबगी थबक तौरिबा मियोय सिंग अमसुंग इसेंशियल सर्विस दा थबक तौरिबा मियोय सिंग नि लेंगाक की एम्प्लॉई सिंगना कर्फ्यू पास लौनबगी एप्लीकेशन पीगे हैरबदी curfewpassmn@gmail.com दा पिसिनगदबनी अतै मियोय सिंगी ओइनदी curfewpassmn01@gmail.com दा एप्लीकेशन पिसिनगदबनी हाइरी अरोबदा पाउबिलाई न्यूज रीडर की वीडियो भी यंगदिरिब खुदिंगमकपु थागतचरी।